Mamangayda khul amada hanuba amaga pakhang amaga leirami. Pakhang adugi maming Laira Macha kawi. Nogma Laira Machana ayu anganbada turel mapanda koirubada isingda lay ama tawtharakpa thengnarami. Lay adu mahangna khungatlaga mayumda puraklaga hanuba aduda kari layno haina hanglami. Hanuba aduna asumna hairai, Ishu ibungo nangna lay asibu masak khangninglabadi hayeng ngantana numit thoktrinaigi mamangda turel mapanda chatlaga lumduna layrucho. Mafam aduda Sorarildagi laysabi anikhak irujaba komlakkani. Makoyna iruzaringayda makoygi fising adu puraga aigi inakta chilau. Makoyna karigumba fising adu pibiramo haina lauraklabadi makoyda nahak hanna khak yenglunu. Karigumba nangna maduda yenglurabadi lamakhangda nahak soidana sigani. Asumna hanubagi pawtak matung inna Laira Machana nganna numit thoktrinaydai hawgatlaga turel mapanda chattuna Sorarelgi laysabi ani adu lakpa ngayduna lumduna laikhre. Numit hek thorakpaga masak mataw fazarabi Sorarelgi laysabi ani khak sanabul amamam paiduna turelda kumtharatle. Ising mapal yawraga makoygi masada selakliba mafi marosing adu hongduna thanamlaga isingda chongthaduna iroyduna sanakre. Tanja asida Laira Machana lona laktuna makoygi mafi marosing adu puduna chenkhirami. Tanja asida laysabi ani aduna makoygi fi pukhre haiduna tunglomdagi ekoygi fi ne thambiramo haina laurakpaduda Laira Machana hanubagi yathang kauthokluduna hanna yengthoklure. Adubu Laira Macha adudi lambida wanthaduna khudakta tarare. Lambida wanthaduna taringayda hanuba adu laktuna Laira Machabu amuk hingathalami. Asumna thangnaba numitta Laira Macha amuk hanna turel mapanda chattuna Sorarelgi laysabi ani adu amuk lakpa ngayrami. Mahakna lona layrayda layringayda laysabi ani adu sanabul amamam pairaduna turelda kumtharaklami. Amasung mafi marosing adu layrayda thanamlaga isingda chongthaduna iroykirami. Laira Machana lona laklaga makoygi fising adu tak paiduna handakti kanna chenkhirami. Makoy anina fanal lauduna su handamukti Laira Machadu hanna suengengludre. Mahakna hanuba adugi manaktamna laklaga anuba aduda mahakna purakliba fi adu pirare. Ngehak layrabada Sorarelgi laysabi ani adusu hanubagi manakta laktuna makoygi fising adu pibiro haina haizarami. Adubu hanuba aduna asumna hairatli, Isusa nakoyna fi asi pamlabadi nakoy anigi maraktagi amadi Laira Machagi nupi oigadabani. Madu yadrabadi nakoygi fising asi fanglaroy. Wa asi tabada laysabi ani adudi amana amagi marakta nang layu haiduna inaraduna asumna yanaramde. Mamay thangdadi fi adu manaw nupidugi oibana mahakna Laira Machagi nupi oina lehawba yare. Asumna yanaraba matungda mache ibema na chatlamdayda manaw nupida chaishu ama piraga asumna hairai. Ichegi ibema hayeng nangna awaba taraba matamda chaishu asi hut hairaga ichegi nakta lauko. Matam aduda ichena nahaki nateng sungsoy soydana pangani. Wahay asi hairamlaga mache ibemadi hankre. Kuide khol aduda Laira Machagi nupigi masak mataw sumatna fazaba adugi maramda nupisingi marakta chibon ngangnaragpadagi khulgi nupana hapumnamak tanaraktuna makoygi ningthawgi nupi oina pirasi haina lepnarami. Adubu khulgi miyam khundinaduna khanabada mi kharanadi asumna hairaklami nupi asidi Laira Machagi nupi oirabani. Masibu mataw karamna ningthawgi nupi oiba yagadage haiduna. Adubu khul adugi miyamna yetpa makhay yetnaraga mamay thangdadi Laira Machagi huiga khul aduda layba mi amagi hui amaga chiknahanbada karigumba magi hui na ngamba thoklagadi nupi asi Laira Machagi adum oijaba aduga atopa hui na ngamba thoklagana ningthawgi nupi oina magi nupi si lawba yaba haina mayamna lepnakre.
ꯃꯌꯥꯝꯅ ꯌꯥꯅꯔꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯔ ꯃꯆꯥꯗꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔ ꯃꯆꯥꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯔꯝ ꯈꯪꯂꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯟ ꯃꯆꯦꯅ ꯄꯤꯔꯝꯕ ꯆꯩꯁꯨ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯁꯣꯔꯥꯔꯦꯜ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯨꯔꯦ꯫ ꯃꯆꯦꯅ ꯈꯨꯜꯒꯤ ꯍꯨꯏ ꯑꯗꯨꯒ ꯆꯤꯛꯅꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯨꯏ ꯃꯥꯟꯕ ꯀꯩ ꯃꯆꯥ ꯌꯥꯡꯒꯪꯕ ꯑꯃ ꯄꯤꯔꯛꯇꯨꯅ ꯃꯗꯨ ꯄꯨꯔꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏꯔ ꯃꯆꯥꯒꯤ ꯍꯨꯏꯒ ꯑꯇꯣꯞꯄ ꯑꯃꯗꯨꯒꯤ ꯍꯨꯏꯒ ꯆꯤꯛꯅꯍꯟꯕꯗ ꯂꯥꯏꯔ ꯃꯆꯥꯒꯤ ꯍꯨꯏꯅ ꯉꯝꯂꯦ꯫ ꯃꯊꯪꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯑꯃꯨꯛ ꯌꯦꯟ ꯑꯃꯨꯛ ꯀꯥꯎꯅꯍꯟꯁꯤꯗꯣ ꯍꯥꯏꯅ ꯑꯃꯨꯛ ꯂꯦꯞꯅꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔ ꯃꯆꯥꯒꯤꯗꯤ ꯀꯥꯎꯅꯍꯟꯅꯕ ꯌꯦꯟ ꯂꯩꯖꯗꯕꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯃꯔꯝꯒꯤꯅꯣ ꯑꯁꯨꯛ ꯋꯥꯅ ꯍꯜꯂꯛꯂꯤꯕ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯂꯥꯏꯔ ꯃꯆꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯁꯣꯔꯥꯔꯦꯜ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯩ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯔꯥꯔꯦꯜꯗꯒꯤ ꯃꯆꯦꯅ ꯌꯦꯟ マꯟꯕ ꯎꯃꯥꯏꯕꯤ ꯑꯃ ꯄꯤꯔꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯌꯦꯟ ꯀꯥꯎꯅꯍꯟꯕꯗ ꯑꯍꯥꯟꯕꯗ ꯈꯨꯜꯒꯤ ꯌꯦꯟꯕꯥ ꯑꯆꯧꯕꯗꯨꯅ ꯂꯥꯏꯔ ꯃꯆꯥꯒꯤ ꯌꯦꯟ ꯑꯗꯨ ꯌꯥꯝꯅ ꯂꯥꯛꯆꯅ ꯇꯧꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯂꯥꯏꯔ ꯃꯆꯥꯒꯤ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯃꯆꯤꯟꯅ ꯆꯤꯛꯊꯠꯇꯨꯅ ꯌꯦꯟ ꯑꯗꯨ ꯎꯊꯛꯇ ꯄꯨꯈꯠꯈ꯭ꯔꯒ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯝꯗꯧꯅ ꯂꯥꯏꯔ ꯃꯆꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯈꯨꯟꯗꯤꯟꯅꯕꯗꯗꯤ ꯐꯧ ꯁꯪꯕꯥꯏ ꯑꯃꯒ ꯂꯩꯉꯣꯏ ꯁꯪꯕꯥꯏ ꯑꯃꯒ ꯇꯣꯠꯁꯤꯟꯅꯔꯒ ꯃꯗꯨꯗꯒꯤ ꯐꯧ ꯃꯔꯨ ꯑꯃꯠꯇ ꯋꯥꯠꯇꯕ ꯃꯈꯩ ꯂꯥꯏꯔ ꯃꯆꯥꯕꯨ ꯈꯨꯜꯍꯜꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦꯗꯣ꯫ ꯄꯥꯎ ꯑꯁꯤ ꯂꯥꯏꯔ ꯃꯆꯥꯗꯁꯨ ꯄꯤꯈ꯭ꯔꯦ꯫ ꯂꯥꯏꯔ ꯃꯆꯥꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯋꯥꯕꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ꯫ ꯅꯨꯡꯉꯥꯏꯇꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯟꯅ ꯍꯪꯂꯛꯂꯕꯗ ꯃꯃꯩꯊꯪꯗꯗꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯔꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔ ꯃꯆꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯔꯒꯅꯨ, ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯒꯦ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯂꯥꯏꯔ ꯃꯆꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯗꯨ ꯇꯝꯗꯨꯅ ꯃꯆꯦ ꯑꯗꯨꯅ ꯈꯨꯟꯅꯨ 2 ꯄꯤꯔꯛꯇꯨꯅ ꯑꯃꯨꯛ ꯂꯥꯏꯔ ꯃꯆꯥꯒꯤ ꯅꯨꯄꯤ ꯂꯥꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯈꯨꯟꯅꯨ 2ꯗꯨꯅ ꯂꯩꯉꯣꯏ ꯌꯥꯟꯁꯤꯜꯂꯕ ꯐꯧ ꯃꯔꯨꯁꯤꯡ ꯑꯗꯨ ꯈꯨꯜꯂꯝꯃꯤ꯫ ꯈꯨꯟꯅꯨ 2ꯗꯨꯅ ꯈꯨꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯒ ꯐꯧ ꯃꯔꯨꯁꯤꯡ ꯑꯗꯨ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏ ꯏꯉꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯂꯥꯏꯔ ꯃꯆꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯤꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯠꯄ ꯅꯠꯇꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯕ ꯌꯥꯔꯔꯣꯏ ꯈꯟꯅꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯂꯥꯏꯔ ꯃꯆꯥꯕꯨ ꯃꯅꯨꯡꯗꯨꯗ ꯐꯨꯝꯖꯤꯜꯂꯒ ꯃꯊꯛꯇ ꯁꯤꯡ ꯁꯤꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯂꯥꯏꯔ ꯃꯆꯥꯕꯨ ꯀꯧꯔꯒ ꯃꯍꯥꯛꯄꯨ ꯀꯣꯝ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯒ ꯃꯊꯛꯇ ꯁꯤꯡ ꯁꯤꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯦ꯫ ꯂꯥꯏꯔ ꯃꯆꯥꯗꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯋꯥꯕꯅ ꯀꯞꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯕ ꯐꯥꯎꯕ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯪꯃꯟꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯍꯌꯦꯡꯗꯤ ꯑꯩ ꯁꯤꯔꯒꯅꯤ꯫ ꯀꯣꯝ ꯃꯅꯨꯡꯗ ꯑꯩꯕꯨ ꯐꯨꯝꯂꯒ ꯃꯊꯛꯇ ꯁꯤꯡ ꯁꯤꯖꯤꯟꯗꯨꯅ ꯃꯩ ꯊꯥꯕꯒ ꯑꯩꯕꯨ ꯍꯥꯠꯂꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨꯗꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯔꯒꯅꯨ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯏꯔ ꯃꯆꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯒꯦ, ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯍꯥꯛꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯆꯦꯅ ꯄꯤꯔꯝꯕ ꯆꯩꯁꯨ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯁꯣꯔꯥꯔꯦꯜ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯌꯧꯈ꯭ꯔꯦ꯫ ꯃꯆꯦꯗ ꯋꯥꯔꯝ ꯑꯗꯨ ꯇꯝꯂꯕꯗ ꯃꯆꯦꯅ ꯁꯥꯕꯧ 2ꯈꯛ ꯄꯤꯔꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯥꯕꯧ 2 ꯑꯗꯨ ꯂꯥꯏꯔ ꯃꯆꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗꯒꯤ ꯃꯍꯥꯛ ꯍꯥꯠꯅꯕ ꯇꯧꯔꯤꯕ ꯀꯣꯝ ꯑꯗꯨ ꯐꯥꯎꯕ ꯃꯈꯨꯜ ꯑꯃ ꯍꯨꯠꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯈꯨꯜ ꯑꯗꯨꯗ ꯏꯔꯥꯡ ꯂꯥꯡꯂꯦ꯫ ꯂꯥꯏꯔ ꯃꯆꯥꯗꯤ ꯉꯁꯤ ꯁꯤꯔꯒꯅꯤ, ꯌꯦꯡꯉꯨꯁꯤ ꯍꯥꯏꯅꯗꯨꯅ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯍꯅꯨ ꯍꯅꯥ ꯄꯨꯝꯅꯃꯛ ꯊꯣꯔꯛꯂꯦ꯫
ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯔ ꯃꯆꯥꯁꯨ ꯈꯨꯜꯒꯤ ꯄꯥꯈꯪ ꯈꯔꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯈꯨꯜꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟ ꯂꯥꯏꯔ ꯃꯆꯥ ꯀꯣꯝ ꯑꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯝ ꯃꯅꯨꯡꯗ ꯁꯤꯡ ꯊꯥꯗꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯩ ꯑꯗꯨ ꯑꯀꯤꯕ ꯐꯪꯅ ꯆꯥꯛꯈꯠꯂꯛꯂꯦ꯫ ꯂꯥꯏꯔ ꯃꯆꯥꯗꯤ ꯀꯣꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯐꯃꯨꯡ ꯐꯥꯎꯕ ꯍꯨꯠꯂꯤꯕ ꯃꯈꯨꯜ ꯑꯗꯨꯗ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯂꯒ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯔ ꯃꯆꯥꯅ ꯁꯤꯔꯕꯅꯤ, ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯧꯔꯨꯔꯣ, ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯅ ꯄꯥꯈꯪ ꯈꯔ ꯂꯥꯏꯔ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯊꯥꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯏꯔ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯌꯧꯕꯗꯗꯤ ꯂꯥꯏꯔ ꯃꯆꯥ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯊꯥꯖꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃ ꯊꯥꯔꯔꯦ꯫ ꯃꯈꯣꯏꯅꯁꯨ ꯂꯥꯏꯔ ꯃꯆꯥ ꯁꯤꯗ꯭ꯔꯦ, ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯅꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯤꯅꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯤꯅꯕꯗꯗꯤ ꯂꯥꯏꯔ ꯃꯆꯥꯕꯨ ꯍꯥꯠꯄ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯅ ꯃꯌꯥꯝ ꯂꯦꯞꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯔ ꯃꯆꯥꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨꯅ ꯂꯥꯏꯔ ꯃꯆꯥꯒꯤ ꯑꯣꯏꯍꯟꯕ, ꯑꯗꯨꯒ ꯂꯥꯏꯔ ꯃꯆꯥꯕꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯇꯨꯅ ꯂꯥꯏꯔ ꯃꯆꯥ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫